Russia की President Vladimir Putin who Pijarakkadra Kibadagi personal staff Lising Mapham Sindokhre. Russia की President Vladimir Putin na masada who Pijarakkadra haibagi mipaiba laibana maram oiraga personal staff Lising Mapham Sindokhre haina official report amagi matungin na phongdokle. Putin na mahaki personal staff Lising hena February thada Mapham Sindokhiba se Ukraine da special military operation sathavadagi sanction thamjilakraba matung tarakpada natraga mamang dara haibadudi mayek sengna phongdokhide. Russian ministry da thabak tawriba singge source paladuna haikibada Putin na Mapham Sindokhraba personal staff sing aduge manungda cook bodyguard amade fisu fisam tawba miyoy sing yawi haire. Maragasi da Ukraine gi intelligence ki matungina de Russia da laiba masak naidaba individual group amana Vladimir Putin buhu pijanaba plot tawre. Accident oiba malhalaga thawong adu chathanaba hotnare makoi sing adu Putin gi mahut sinbage thabak phauba khanari haire. Russia na Ukraine da lan chatharaba matung tarakpada west ki maikei dagi sanction thamkhibadagi maruoina factor asi lakpo oigane. Russia na landa siluba asina maram oiraga laibak asigi economy da chauna khudong chadaba mayok naravane. Federal Security Service FSB ge director Alexander Vornikopu Putin gi mahut sindong na bagi matang da khanari haire. Ukraine gi Staff Directorate of Intelligence ki warol matungina de Vornikop amadi atay atopa influential oiraba Russia na elite ki representative sing na Putin bu sakti dagi lawthok na ba option kaya ama khanari masida thoidok hendong na hu pizaraga hatpa ikhang khangawduna laina tina pokhan bagi thawong sing yauri haire. Vornikop amadi Putin animak KGV da thavak tawduna lakhibane adubu Ukraine da Russia gi military na maithirakpa asina maram oiraga makoi ani gi marakta yanarakhidabane. Adum oinamak ar political analyst ki founder oiriba Tatiana Stanovaniana di atopa opinion ama offer tawrakhiba sida Russia gi ruling elite ki marakta mat manadabagi khudam sangdam laite haire. Marakasi da lan soknariba Ukraine gi Mariupol city da laiba theater amadagi miyoi chamaga kuntra rescue tawba ngamkhre yumsa kaisa numita air strike satharakhiba thogdokta theater adu amangata thokibani haire. Ukraine gi president Volodymyr Zelensky na irai numita phongdokhiba wafam amada masing yamlaba miyoi chakaya sep tawnabagi damak rescue work tawbagi khumang yangsin na changsille. Mariupol da theater ge atek akai maraktagi miyoi chamaga kuntra hena rescue tawba ngamkhre. Miyoi lising rom hen bada theater adu da leiringai matam aduda bom tasilakibane. Irai numita capital city Kyiv anauba missile strike chatharakhi. Western city oiriba Lviv tasu air strike tawrakhi haire.